Lakhipur Online Putoksaba November Gitang Tarataruk Nongmaijing Numit ki Khomjinba Pao tabirase. Ahan bada maroi papao. Makal na sinduna pangthok pa miphamlen gi nini chanbagi thoromda ngasi akhanaba wangangloi kayana saruk yagadore. Domestic violence amasung nupi obi singi mayokta chathaba thabak thorom singi matangda awareness campaign pangthokre. Bamsas ki sanapudongba thorom Kamalganj ki Manipuri Cultural Complex amasung Sileta pangthokre. Brindabani Bastra Assamda purakna bagi Mukhyamantri Himanta Biswa Sarma ngarang London pangkre. Smart Assam app download tawduna sijinanaba jila lengakna miyamda khangankre. NIT Silchar gi kunhumdoi suba Convocation chinglemna pangthokre. Badarpurda thokiba lambi ki kutongtiba thodokta ama sire amana pibam thina sokle amasung Single Bonda Chathariba Kang Tournament ngasi Aska Siga LEC Ega aduga MNC Jiribamga Yaol Ega sanargani. Haujik mapungoiba pau tabirase. Manipuri kanbalup makalna sinduna Manipur da karamna ingtapa masung chakotpa porakani haibagi matangda nini chubna pangthokadaba miphamlen ngarang Laimarembi Induprabha Complex South Barak Hall da hogdokre. Hogdokpagi thoromda Presidium Member oina Dr. K.N. Chan, Chairman, Convention Reception Committee, Arambam Gaurokopal amadi Horongbam Hemango Daistaphamki. Presidium Member singna Maira Chukatuna hogdokpiraba matung Thangjam Project President Manipuri Youth Front of Assam Maifana Taramna Okpagi Warol aduga Seram Herajit Convener Makalna Nunggi Oiba Warol Thambiki. Convention asida saruk yariba Manipur, Tripura amadi Assam gi CSO singbu makal gi maige degi lengyan yanduna ikai khumnakhi. Loop sing adudi Manipur degi amuko UCM UPF MSU MSF Fox Ripco Amobha Poirei Laimarol Assam degi Manipuri Sahitya Parishad Assam AMSU Ampal All Assam Manipuri Women Mairapai Coordination Committee UCO Mitei Pukai Loop Athoba Ningsing Loop Awapali Kubam Ningsing Loop Amadi Maifani Jiribamgi oina JDO Jimpal AJMP aduga Tripura dagi All Tripura Manipuri Youth Students Coordination Committee amadi TMC na chingba Loop singilu chingba singna saruk yaduna pangthokliba convention asida ayuki session da Dr. Dhanabir Laisram Social Scientist Manipur amadi Dr. K.N. Chana Moderator oibiraga Resource Person oina Dr. Noni Professor DM University saruk yakhi. Ani subada Sorok Haibam Bimol Tripura na marik chumba wapam kaya tambiki. Nungthilgi session da NC Kuman Ripco K. Dhiren Advocate na Moderator oibiraga Resource Person oina Saikhom Komlakanta Assam amadi Akoizam Sethajit Manipur na wapong tambiki. Aduga Convention gi Reporter oina Ingudam Nilbir amadi Advocate Phanjobam Loknath Saruyakhi ngasi November ki tarataruk miphamlen gi nini chanba numita Arambam Nandababu Retired SCS amadi Dr. Dhanabir Laisram na mamal yamlaba wafam kaya thambikadaba sida miyamna saruk yapiduna mapung phan biranaba makal gi convener Seram Herajit na paujilakle. All Assam Meiteis Women Protection and Development Committee Silchar Branch na Berakhal amasung Khelma Ramnagar Khungangda Awareness Campaign amang ngarang pangthokre. Committee asigi President Srimati Nibarani, General Secretary Srimati Renurani amasung Committee gi Chief Advisor Okram Lakikantana luchingduna pangthokiba Awareness Campaign asida miyamda Domestic Violence amasung nupi oibi singi bayokta chathaba thabak thorom singi matangda miyamda hiram sigi matangda bhab tahanbagi wafam kayamaram phongdokhe. Hairiba campaign asida imung manungdagi natraga atopa thodok wathok kayadagi chaitheng phanglebi nupi oibi singbu masagi hak kanjanabagi matangda wafam kaya phongdoknakhi. Thoram aduda committee ki advisor Biswajit Sharma, Assistant General Secretary Srimati Mira amadi Silchar Branch ki atai member sing amadi Khungang adugi nupi kayana thoram aduda saruk yakhi. Bangladesh Manipuri Sahitya Sangsad Bamsas ke Chahi Yankai Suba Mapok Kumon Sanapudong Bagamari Lenana Chahi Amachumna Pangthokpa Golden Jubilee ki thoram Bangladesh Kamalganj ki Tetoi Gaoda Leiba Manipuri Cultural Complex amasung Silheta Pangthoktuna loisinkre. November ki 13 amasung 15 numinini chumna pangthokpa thoram asida Manipur dagi aiba bising
Manipuri Sahitya Parishad Imphal ki General Secretary Elangbam Priyabarta, Assistant Secretary Dr. L. Rameswar, Sahitya Academy Awardee Sarachan Thiam, Satholup ki Advisor Rajkumar Buddhimanta, Konthaujam Bobi, Laikol ki President C.H. Subadani, Secretary Gurumim Ghanapriya, Laimem Sobita, N. Ranjana Masung, T.H. Brojendra Sarugyaki, Tharom ka mari lainana culture gilamda Bangladesh ki masak nairabi nritya silpi Tamanna Rahman, Warda Rihab amasung El Santana Laimabu taramna oktuna ikai khumnaki. Thoramda Laikhidraba Laisram Somarendra, Elangbam Sunamani, RKCS amasung Ratan Thiam ki maphamda Shraddhanjali katkibaga loinana saknairaba sing asigi maramda A.K. Saram, Sarachan Thiam, Dr. L. Rameswar amasung Rajkumar Buddhimantana wangangki haina Agartala dagi phangba paw asina hairi. Ingudam Smart Store na miyamda online gi kuthangda pochei leibigi kudong sana na bagi damak online marketing platform ama hangdokchare. Store asida leiriba makal makhagi smart gadgets sing, fancy unique stationery items sing, birthday gift loinana yumda sijinaba atei potlam kamarom online gi kuthangda miyamda phanghalagani. Adomna ingudamsmartstore.com hairiba website asida changlaga order tobiba yaragani. Screen da uliba condition khara sigi makhada local area singda home delivery amasung cash on delivery gi kudong sabasu thamjari. Aduga packaging amasung shipping charge kudingmak free oigani. Miyamna kupamarol gi damak kasar fuller tolgi obi road ta leiriba Ingudam Smart Store da link sin biragu natraga mobile number 9435176 natraga 7896171841 number asida call tobiu. Assam gi ariba puwariga mari lainaba Brindabani Basra Assam da purakna bagi damak Mukhyamantri Dr. Himanta Biswa Sarma ngarang London pangkre. London gi museum da leiriba chahi chaunga mamang gi fee asi Assam da purakna bagi matangda mamang thabadagi England gi mari lainaba authority singa wari sanakrabani. Mukhyamantri na haikibada fee asi Guwahati gi Khanapara museum da akanaba mawang da thamnanaba thawrang tawgani haiki. Hayeng ningthokaba numita London gi museum gi authority amasung Assam sarkar gi marakta MOU ama kudiyak pinagani aduga laibak pokpa numita Assam da halakani haina Mukhyamantri na social media da phongdokre. Prakriti gi chaithenga thokanba amang ata singdagi mangjongna cheksil thorang paikhanana bagi amasung cheksil warol sing line phanghanna bagi pandamda Assam State Disaster Management Authority ASDMA na Smart Awesome Koba mobile application ama semle miyamna mobile app asigi kuthangda matam chana achumba paw phanghanba ngamgani masigi matengdagi adomna adongi imung manung busu awabadagi ngakthokpa ngamgani hairi. App asida khudaki oiba awaba taraba matamda mateng pangnanabagi relief center layingpham amasung emergency help center sing GPS ta location khangbagi kudongchaba yauri loinana ayingasa ising chawna chingbagi helpline number sing phangbangam jila laingakna miyamda Smart Awesome app asi download tawduna sejinana bakhangan khre. NIT Silchar gi kunhumdoi suba Convocation gi thorom ngarang pangthokre. Thorom asida punna mahiroi amasung researcher lising amaga chani tarama thoida degree kusinakre. NIT Silchar gi sports complex tangarang pangthokiba thorom asida ikai khomna jaba mithung oina DRDO gi electronics amasung communication masangi director general Dr. Binoy Kumar Das amasung AICTE gi hanagi chairman Professor Damodar Acharji NIT Silchar gi director Professor Dilip Kumar Bedda sarukjakhe. Degree phangkiba singi manungda BTech ki mahiroi chanipan ga nifu mathoi MTech ki chamaga kuntra manga mahiroi humphuna
MSc amasung nipunipana MBA degree fangki asitanatana researcher chamaga kuntareta PhD degree pikhi panbayai chahi asida PhD chama henbada degree piba awang nokpok bharat ki oina NIT Silcharna ahanba NIT oire Sribhumi Zilla gi Badarpur ngarang thoki balambi gi kudongtiba thodok amada ama sire amana pipam thina sokle ngarang Badarpur National Highway da leiba PSC amagi mamangda scooty amana dumper gari overtake tawna na honabada scooty maningda tongkiba Rabindranath koba mioi ama dumper gi chaka makha da changkiduna thodok khomda leikidabani aduga scooty thoriba Muntu Raina pipam thina soktuna manak nakpata leiba hospital la laikana kre khudakta Badarpur police na mafam aduda thungladuna leikidaba sang adu post mortem gi damak Sribhumi district hospital la thakre aduga dumper gari gi driver aduna phaduna police station da pukhat khre haire All Jiribam Sports Association na sinduna Jiribam Higher Secondary School gi sanabungda team tarana saruk yaduna sanariba ahanba NG Rajan Singh Memorial Mini Boys Under 13 Football Tournament lisingani ka kunmanga gi ngarang sanakiba quarter final match da UPC Ujatholna Anandamoi Club Jirighatpo goal ahum amada maithian kre tournament asigi ngasi nungtilpung ani makhai tapa matamda CKC Chingdong Lekai ga Ichel Club ka sanaragani All Singirbon Kang Association na sinlangtuna Kasar Singirbon Mayai Lekai gi Tin Mandop Ground da chathariba ani suba Arambam Komdon Memorial Mix Kang Tournament lisingani ka kunmanga gi ngarang taramathoni chenba nimita Sorok Ating B Youth Club SAYC Jiribam amadi Mitei Ina Thagulub MITL Jiribam ani gi marakta sanakiba match sa SAYC Jiribam na Panjal taramapan tarahumde da mai pakre match asida Thengujam Bijoyna Jas aduga Laukham Raskisona scorer gi thodang lobiki tournament asigi ngasigi match ta ayukta All Singirbon Kang Association Aska Siga Lamlen Evergreen Club LCA Jiribam ga aduga nungthildana MNC Jiribam ga yaol eka sanaragani Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Makal na sinduna pangthokpa mifamlen gi nini chanbagi thoromda ngasi akhanaba wangangloi kayana saruk yagadori Domestic violence amasung nupi oibi singi mayokta chathaba thabak thorom singi matangda awareness campaign pangthokre Bamsas ki sanapudongba thorom Kamalganj ki Manipuri Cultural Complex amasung Sileta pangthokre Brindabani Basra Assamda purakna bagi Mukhyamantri Himanta Biswa Sharma ngarang London pangkre Smart Assam app download tawduna sijinanaba jila lengak na miyamda khangan kre NIT Silchar gi kunhumdai suba Convocation chinglemna pangthokre Badarpur da thokiba lambi ki kutongtiba thodokta ama sire amana pibam thina sokle amasung Singirbon da chathariba Kang tournament ngasi Aska Siga LCA ga aduga MNC Jiribam ga yaol eka sanaragani Lakhipur Online YouTube channel gi paw sandok chaba ngasigi oinadi matang asidaloi jare